ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯛꯀꯦ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯇꯥꯍꯧꯗꯕ ꯃꯤꯅ ꯇꯥꯍꯧꯅꯕ ꯉꯁꯤꯁꯦ ꯃꯤꯇꯤꯡꯁꯦ ꯄꯨꯡ 4 ꯃꯌꯥ ꯐꯝꯃꯤ ꯄꯨꯡ 4 ꯈꯔ ꯍꯦꯟꯅ ꯐꯝꯃꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃꯠꯇ ꯂꯧꯕ ꯉꯝꯗꯦ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗꯦ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯁꯦ CM ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯉꯝꯗꯦꯌꯦ ꯅꯍꯥꯟꯈꯩ ꯃꯣꯏꯅ ꯗꯦꯜꯂꯤꯗ ꯆꯠꯂꯤꯗꯣ ꯋꯥꯀꯤꯡ ꯆꯦꯟꯗꯅ ꯋꯥꯀꯤꯡ ꯅꯨꯡꯉꯥꯏꯗꯅ ꯆꯠꯂꯤꯗꯣ ꯅꯨꯡꯉꯥꯏꯕ ꯆꯠꯂꯤꯅꯦ ꯀꯔꯤꯁꯨ ꯉꯝꯗꯦꯌꯦ ꯃꯣꯏ ꯀꯔꯤꯁꯨ ꯉꯝꯗꯦꯌꯦ ꯑꯗꯨꯅ ꯀꯔꯤꯝꯇ ꯐꯣꯜ ꯇꯥꯔꯛꯇ꯭ꯔꯦ ꯃꯤ 4,000ꯒ ꯆꯥꯇ꯭ꯔꯨꯛ ꯌꯦꯡꯉꯤꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ 이제 나 고딩 막 시야 더비요. 염통 고딩이 영원데. 속고이나 거의 젤리나오신 람비 쇼롭다 똠느나 사범 덕봉 황덕에 와나 뭐땀 생각하시라거네. 뭐이 이자사 너희기다먹다 ꯑꯩ ꯂꯩꯔꯤ ꯀꯣ ꯍꯥꯏꯗꯅ ꯑꯃꯇꯪ ꯑꯣꯏꯁꯨ ꯆꯣꯡꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥꯅ ꯈꯟꯖꯕꯅꯦ ꯀꯅꯥꯝ ꯆꯣꯡꯊꯣꯔꯛꯇ꯭ꯔꯦ